lakle Inspector TAYAI Ahanba makta the Inspector TAYAI tabiri basingbu James Sayurjamna taramnok chobagaloina nai koknono khurumjari khwaidagi sanglaba mono drama Inspector TAYAI miyamna support tobidurunga safe fawbada chahi manga helaba fawba mai paktuna serial listing ani sujilakadori masi fawbada support tobiri basimu hani alaitana thagachari ngasi ge tangakta puduno lakchariba listing amaga chanipan ahum suba saru satha jariba tangkak asegina ningol punshi taret suba saru Inspector TAYAI ge tangkak ase aikona tonga tongan malem tholiba thodo wathok singa mari leinaba adom adongi puning loksing oinenabagi damak pujarupne masida laisu chena kanglon thogalon punamak makal suna yauri mamage tangkakta adomna tabikhre Inspector TAYAI ge team ningthorembagi yumda lakhi ahanbada ningthorembagi mapaga wari sanaki loinana ningthoremba su kokthoktuno wari sanaba matamda Inspector TAYAI na Amita gi maramda hangki adubu makoi Amita ga thokiba thodok sing adu sakhangdaba sing aduna phabadagi makoi karimata yaudi haiba wafamasi haikiram Makha Graduate Loriganamu MA Tamkige Haibugi Wafam Hanjina Taidok Tajan Toduno Lakibado Naidina the Moklaki Madupuna Moxingado Aina Mabu Shibagi the Moktan Kadai the Gino Zaning Torema Zaning Toremagi do Dinung Shibanatida Carino Saint Tolagabunupigo Onazi Habasibu Kanani Yadori Noda Adugi Matakto so Zaning Toremaga Amitaga di Sahido Tokimatikene Adubo amabore misi du chadana madi labukto siraga lerame osi kanana hali noi su khangde ozaning thorembaga hana tapta yansu yanadre nungsinadre kudang paraga su singure adudagi mo karino masakangda basingna su mu pharure adagi khwangde leyeina kallaga phuraga mu sakauna ko toroga mu thadore pabungna su karino naharon ani om phan gebra garino adugi khulai amu singtole naharon singto mu thadok thajin tawbagi paisa mu pialle adu punamok singado imung aduna karino pukibagi senpam do sulu pali singyang khaidagi lising humbadra haibra karino aduna yasana le punamak sing ado dom thamoi da mai chakpa tabani da kari haibno chale do aidi thamoi nung da mai gi ching puduna haibadu da pabunga karino ipam sade karino thamoi nung da dom soning ba tabani aduna di amitana thokibadu da karino lambi da ngai dina khotna tawraga handaki matang aside loisel siga ina haina loisen basu yamno man ba haidare he ama su leiri karino Kana gomana mido halaba matung da karino mangaksam da siba lik to sudum pura satkiba yawi osa khode dom sen sudum paibna lik sudar ka leramoi asiba masa da lik sudum yawraga lerami aduga karino leramdaba ma hairaga di mobile phone or male go mobile phone di leramdi adudi mobile phone di kari ge porino haidi manung do kari aron ba yawbno haidu di khangda ba haitare mai khogam funny sir osaning thoremba waro bi be aseng ma chumadu khangna na bagi damuktene koina tawjari basi Sir, Punamaktu, Sir Kugi Makedi, Tijan Bayava Tijan Bio. Aina Hairibasini. I told Aduda Karimati Yavalit. Adugi Wava de Carino, Ramano Horale, have a Pakina deda. I could get custody the Carino, ay out there. Say the second moment to go. Why must it? Ay out there, I will convey, ay out there, Smine Haramagan, the Mamma Tangde. I know Tobani Pubirano, I know Tobani Iran Yazare, I know Tobi, Smine Hibusumi, Amale when he was running to Remba. Adubade saying what some no phone number so later vanina. No matter to the Katai the location or I call a have to young Nabata, Edna. I will no coin so quibu tazed. No quigitibum talk by yings and bum talk with the monkey. Ah, Matamama Daddy, Amita de Monopi in Englami. Adubu, Shanu Pabu Tina Purga Tadurupa, Sanupagi Marana Nikalaga koi, Domina the mock later when. Wapama Sidane, I quibu, Tazabi Dravasu. Ah, Imonupi lady. Imonupi do suno koi hang bayagan. Kari kana rodo ino da sir, hojik Imonupi da hanga same Saraka the mas dum Mapuri Belandi, dum Harakutavani go sir. Pare, adu di Pabungkoi. A koi Amuhana Mulaxi. Aduga Pabunga was running to him, Magasu, Karisu wanting a little. Landa by duty. I couldn't numb the Nalale, Hayaponte. Sir Koi, ma'am, Chapido Robra. Som, I. Somda Labiriba si was running to Rembagi, Loinabi. Mani, Sarkoina High with the Soi credit hazard. Sir, among the Tokiba Todok sing Sarkiga Sanaba Wari sing, Asumba Suyamniao, Aduga
ꯑꯩꯅ ꯈꯤꯇꯪ ꯆꯨꯝꯊꯣꯛꯆꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ, ꯍꯥꯏꯕꯤꯌꯨ. ꯀꯔꯤ ꯇꯥꯛꯄꯤꯅꯤꯡꯕ? ꯁꯨꯝꯗꯧꯕꯅꯤ. ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅꯁꯨ ꯈꯔꯗꯤ ꯍꯥꯏꯈ꯭ꯔꯦ. ꯁꯥꯔ ꯈꯣꯏꯅꯗꯤ ꯃꯥꯅ ꯍꯥꯟꯅ ꯊꯕꯛꯇꯨꯗꯤ ꯌꯥꯎꯔꯨꯕꯅꯤꯅ ꯁꯥꯔ ꯈꯣꯏ ꯊꯥꯖꯕꯗꯤ ꯑꯗꯨꯝ ꯈꯔ ꯋꯥꯠꯂꯝꯒꯅꯤ. ꯑꯗꯨꯕꯨ ꯁꯥꯔ, ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯆꯨꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯥꯔ, ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯐꯥꯕꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯟꯈꯤ. ꯑꯅꯥꯕꯁꯤ ꯇꯁꯦꯡꯅꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯇꯧꯕꯅꯤ. ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯃꯈꯣꯏ ꯉꯥꯎꯕ ꯆꯠꯄꯗꯒꯤ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯔꯤ ꯋꯥꯐꯝꯗꯨꯗ ꯃꯌꯥꯝꯅꯁꯨ ꯊꯥꯖꯕꯤꯗꯕ ꯃꯥꯟꯕ ꯑꯃꯈꯛ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗꯨꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ. ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛ ꯃꯗꯨꯅ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯆꯠꯄ ꯈꯣꯠꯄꯁꯤ ꯉꯝꯗꯗꯅ ꯍꯟꯗꯛ ꯈꯛꯇꯅꯤ ꯈꯔ ꯆꯠꯄ ꯉꯝꯖꯔꯤꯁꯦ. ꯁꯥꯔ ꯈꯣꯏꯅꯕꯨꯗꯤ ꯆꯤꯡꯅꯕꯗꯒꯤ ꯍꯪꯕꯨꯗꯤ ꯍꯪꯕꯤꯕ. ꯁꯥꯔ ꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯤꯐꯝ ꯊꯣꯛꯄꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯤꯕꯤꯌꯨ. ꯑꯗꯨꯒ ꯄꯥꯕꯨꯡꯒ ꯉꯁꯥꯏ ꯏꯄꯨꯔꯣꯏꯕꯅꯁꯨ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯑꯗ ꯁꯥꯔ ꯈꯣꯏꯅ ꯊꯥꯖꯕ ꯈꯔ ꯋꯥꯠꯄꯗꯧꯅ ꯑꯩꯅ ꯁꯨꯝ ꯎꯖꯕ. ꯁꯥꯔ, ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯟꯈꯠꯆꯗꯕꯅꯤ. ꯑꯩ ꯈꯪꯉꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯠꯅꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯥꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯀꯩꯅꯥ ꯀꯠꯂꯒ ꯌꯨꯝ ꯑꯁꯤꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯣꯛꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯉꯣꯟꯗ ꯑꯩꯕꯨ ꯀꯩꯅꯥ ꯀꯠꯁꯟꯗꯨꯅ ꯂꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥ ꯑꯅꯤ ꯁꯨꯔꯒ ꯂꯩꯖꯔꯕ. ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯅꯝꯂꯨꯗꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯑꯁꯦꯡꯕ ꯈꯔꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯖꯕꯅꯤ. ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯈꯠꯄꯒꯤ ꯋꯥꯁꯨ ꯅꯠꯇꯦ. ꯍꯧꯈꯤꯕ ꯃꯍꯥꯛꯀꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯈꯤꯕ ꯑꯩ ꯈꯪꯗꯦ. ꯂꯥꯜꯂꯝꯕ ꯌꯥꯏ, ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ. ꯏꯄꯨꯔꯣꯏꯕꯕꯨ ꯌꯣꯟꯕ ꯍꯨꯟꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ. ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯑꯩ ꯆꯞ ꯆꯥꯕ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯅꯨꯡꯁꯤ ꯐꯪꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ. ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯑꯩꯅ ꯊꯥꯖꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯄꯦꯟ ꯄꯦꯟꯗꯗꯨꯗꯤ ꯅꯥꯀꯟꯗ ꯊꯝꯃꯒ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ, ꯑꯃꯤꯇꯥꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ, ꯑꯃꯤꯇꯥꯕꯨ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯄ, ꯅꯠꯇ꯭ꯔꯒ ꯑꯃꯤꯇꯥꯕꯨ ꯏꯄꯨꯔꯣꯏꯕꯅ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯔꯣꯏ. ꯑꯃꯤꯇꯥꯒꯤ ꯃꯍꯥꯛ ꯂꯩꯇꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯏꯄꯨꯔꯣꯏꯕꯗꯤ ꯌꯨꯝꯗꯁꯨ ꯑꯗꯨꯃꯛ ꯂꯩ. ꯑꯗꯨꯕꯨ ꯑꯃꯤꯇꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯆꯞ ꯆꯥꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯤꯔꯤꯅꯣ? ꯁꯥꯔ, ꯑꯩꯁꯨ ꯃꯨꯟꯅ ꯋꯥꯐꯝꯁꯦ ꯍꯥꯏꯖꯈꯤꯒꯦ, ꯁꯥꯔꯅ ꯂꯥꯟꯅ ꯂꯧꯗꯅꯕ. ꯑꯃꯤꯇꯥꯅ ꯂꯩꯇꯕꯗꯨꯗꯤ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈꯪꯕ ꯅꯠꯇꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯔ ꯍꯦꯜꯂꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯕꯗꯣ. ꯃꯥꯅꯤ, ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯥꯎ ꯇꯝꯂꯛꯈꯤꯕꯅꯤ. ꯄꯥꯎ ꯇꯝꯂꯛꯄꯗꯨꯁꯨ ꯑꯃꯤꯇꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯉꯥꯡꯅꯔꯛꯄ. ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯗ ꯍꯥꯏꯕꯗꯗꯤ ꯃꯈꯣꯏꯅ ꯊꯥꯖꯔꯣꯏꯗꯕꯅ ꯄꯨꯂꯤꯁꯇ ꯂꯥꯛꯑꯒ ꯄꯥꯎ ꯇꯝꯂꯛꯈꯤꯕꯅꯤ. ꯁꯥꯔ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯑꯃꯤꯇꯥꯅ ꯌꯨꯝꯗꯨꯗ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯃꯤꯗꯨ ꯑꯩꯒꯤ ꯏꯈꯨꯔꯥꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯥꯅꯤ ꯁꯥꯔ, ꯑꯩ ꯑꯃꯤꯇꯥꯕꯨ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ. ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯁꯦ, ꯌꯨꯝ ꯑꯁꯤꯗ ꯑꯃꯤꯇꯥ ꯄꯨꯁꯤꯜꯂꯛꯀꯅꯤ. ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ. ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯇꯥꯜꯂꯤ. ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯕꯤꯔꯕ, ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯕꯁꯤ ꯀꯔꯤꯕꯨ ꯂꯩꯔꯨꯒꯅꯤ? ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯖꯕ ꯑꯃꯤꯇꯥ, ꯃꯍꯥꯛ ꯀꯅꯥꯅꯣ? ꯃꯍꯥꯛ ꯀꯔꯤ ꯂꯩ? ꯃꯍꯥꯛꯀꯤ ꯑꯊꯣꯏꯕ ꯃꯒꯨꯟꯅ ꯀꯔꯤ ꯂꯩꯕꯅꯣ? ꯑꯩꯁꯨ ꯇꯞꯅ ꯊꯤꯖꯤꯟꯖꯕꯅꯤ. ꯑꯩꯅ ꯈꯜꯂꯤ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯃꯤꯇꯥ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯅ. ꯄꯥꯕꯨꯡꯒ ꯏꯄꯨꯔꯣꯏꯕꯒ ꯉꯥꯡꯅꯕ ꯋꯥꯁꯨ ꯑꯩ ꯑꯗꯨꯃꯛ ꯇꯥꯏ. ꯑꯩ ꯈꯪ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕꯁꯨ. ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯕꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯕꯅꯤ. ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯀꯩꯅꯥ ꯀꯠꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯕꯅꯤ.
ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗꯕ ꯃꯈꯩ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯏꯄꯨꯔꯣꯏꯕꯅ ꯊꯧ ꯆꯥꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯌꯨꯝꯗ ꯑꯩꯉꯣꯟꯗ ꯑꯣꯠꯄꯅꯩꯕ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤ ꯅꯣꯡꯃꯁꯨ ꯑꯩ ꯅꯪ ꯅꯁꯛ ꯊꯤ ꯊꯤꯔꯅ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯁꯤ ꯂꯩꯔꯝꯕꯁꯤꯕꯣ ꯍꯥ 이베마 아이나주 낭원데 인겟 파네암 피레 아이나수 농원데 아이게 오이버 미능시 까림 우트렌 나마이두 까이 강데 요무시 낭 농꾼드나 좀 레이지요 낭지요 앙악분이 아 사고는 하누비 하고라가 ꯆꯠꯄ ꯉꯝꯗ꯭ꯔꯕ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ 시ꯕꯁꯨ ꯉꯝꯗ꯭ꯔꯕ ꯁꯖꯤꯛꯇꯤ ꯆꯥꯗ ꯌꯥꯗꯕꯅꯤꯅ ꯂꯦꯞꯄꯒ ꯂꯩꯕ ꯁꯒꯣꯜꯗꯨꯅ ꯂꯦꯞꯇꯕꯤꯗ ꯀꯨꯜꯂꯒ ꯁꯖꯤꯛ ꯆꯥꯏꯕ ꯁꯨꯃꯥꯏꯅ ꯁꯥꯏꯔꯕ꯭ꯔꯥ ꯍꯥ ꯁꯖꯤꯛ ꯆꯥꯔꯒ ꯂꯩ ꯍꯥꯏꯗꯨꯅꯤ ꯁꯤꯗꯩꯗ ꯏꯃꯨꯡꯁꯤꯗ ꯀꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯅꯪ ꯂꯩꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯇꯥ ꯂꯥꯎ ꯌꯥꯗ꯭ꯔꯕꯅꯤ ꯈꯪꯉꯕ ꯑꯩ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯀꯥꯏꯍꯜꯂꯕꯅꯤ ꯑꯃꯤꯇꯥꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 9, 10 ꯀꯥꯔꯤꯉꯩꯗꯒꯤ ꯃꯥꯕꯨ ꯑꯩꯅ ꯂꯨꯝꯗꯨꯅ ꯑꯩꯅ ꯂꯥꯛꯈꯤꯕ ꯍꯣꯏ ꯅꯕꯨꯡꯉꯣ ꯑꯣꯏꯗꯤꯅꯦ ꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯃꯤꯇꯥꯅ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯥꯗ ꯆꯤꯡꯈꯣꯡꯗ ꯂꯦꯞꯄꯒ ꯑꯩꯅ ꯃꯥꯕꯨ ꯁꯪꯂꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯪꯗꯤ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯁꯪꯈꯤꯗꯦ ꯅꯪꯅꯗꯤ ꯑꯩꯕꯨ ꯉꯥꯏꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯠꯇꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯂꯛ ꯃꯤꯍꯧꯕꯒꯤꯗꯃꯛ ꯊꯧ ꯆꯥꯔꯨꯕꯗꯒꯤ ꯀꯗꯥꯏꯗꯒꯤ ꯁꯨꯔꯦꯁ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯤꯗ ꯆꯪꯉꯨꯁꯦꯅ ꯆꯪꯉꯨꯕꯗ ꯍꯦꯛ ꯈꯪꯅꯔꯨꯕꯗꯒꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯪꯅ ꯁꯤꯗ ꯀꯨꯟꯁꯟꯗꯅ ꯂꯩꯕꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯦꯅ ꯑꯩꯉꯣꯟꯗ ꯑꯃꯤꯇꯥꯅ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯀꯅꯥꯅ ꯍꯦꯟꯕꯅꯣ ꯅꯪꯅ ꯈꯪꯉꯕ꯭ꯔꯥ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯥꯡꯂꯕ ꯈꯪꯉꯕ꯭ꯔꯣ ꯍꯣꯏ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯪ ꯇꯥꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯤꯇꯥ ꯄꯨꯁꯜꯂꯛꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯒꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯀꯥ ꯑꯃꯗ ꯑꯩꯒꯤ ꯂꯩꯐꯝ ꯈꯛꯇꯪ ꯄꯤꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯂꯕꯁꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯑꯩꯒꯤꯅ ꯍꯥꯏꯕꯗ 이쿠라 아마각단이 레이바 이쿠라도나 아이부 욕비 탁비락바니 하우직디 아이나 마람 오래가 이쿠라 아부수 아이나 마이 쿠나나바 타박 떠럼 레카이 클럽 야우나수 오직디 아이부 까이나 아까뜨나 비락 아두가 하우직부 아이나 가다이드노 아이나 짝가도리바 아도 아이 강대네 낭니 차탐 도구다 낭 가다이드 찰로 야들어 아이고나 하이도 낭이 와칸지 아이네 나꼭두부 낭 가다이 반게 아이니 왕이 시모노 모네 타오 알아 아이니 요마시다 아미다 부슬락부 마탐다 낭나 카리마타 야라판 피베 야로이 낭나 아이고나 카리고다 하이베 야로 낭 바봉가 이게 사나보 와리 낭 따라마니 호이 아이 타세 아이 낭가 이게 마리 레이나로 마뚱다 이나 아미다 마리 레이나바 나티네 ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯇꯣꯜꯂꯤꯕ ꯀꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅꯁꯨ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯨꯔꯕꯅꯤ 12 ꯄꯥꯁ ꯇꯧꯕꯗ ꯉꯥꯏꯌꯨ ꯍꯥꯏꯗꯅ ꯀꯌꯥꯗ ꯉꯥꯏꯔꯛꯈꯤꯕ ꯆꯍꯤ 2 ꯑꯁꯤ ꯀꯌꯥꯝ ꯁꯥꯡꯉꯤ ꯃꯗꯨꯗꯒꯤ ꯆꯍꯤ 2ꯗꯨꯗꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯕꯗꯪꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯕ ꯉꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯒ꯭ꯔꯦꯖꯨꯑꯦꯠꯇꯒꯤ ꯂꯨꯍꯣꯡꯒꯅꯤꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯈꯥ ꯇꯥꯅ MA ꯇꯝꯈꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯏ ꯀꯥꯈ꯭ꯔꯦ ꯍꯥꯏꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯁꯨꯔꯦꯁꯅ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯟꯗꯅ ꯑꯩꯁꯨ ꯅꯔꯥꯏꯕꯛ ꯐꯕꯗꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅꯤ ꯁꯛꯊꯤꯕꯤ ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯅ ꯌꯨ ꯉꯥꯎꯔꯤꯉꯩꯗ ꯅꯪꯕꯨ ꯑꯩꯅ ꯑꯃꯤꯇꯥ ꯑꯣꯏꯅ ꯎꯈꯤ ꯑꯃꯤꯇꯥꯅ ꯏꯅꯥꯛꯇ ꯐꯝꯂꯤꯕ ꯑꯣꯏꯅꯤꯡꯗꯅ ꯅꯪꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯂꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯀꯔꯤꯃꯇꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯗꯤ ꯑꯁꯨꯝꯅ ꯌꯨ ꯊꯛꯇꯅ ꯅꯤꯁꯥ ꯀꯌꯥ ꯆꯥꯔꯒ ꯑꯩ ꯂꯥꯛꯀꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃꯤꯇꯥꯕꯨ ꯄꯨꯁꯤꯟꯅꯤꯡꯕ ꯃꯇꯝꯗ ꯄꯨꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯈꯪꯉꯣ ꯃꯁꯤꯗ ꯅꯪꯅ ꯑꯌꯦꯠꯄ ꯄꯤꯕ ꯀꯔꯤꯝꯇ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯝꯇꯅꯦ
ayat pi be yaro hari sini oi ai ne ai hari je mun dau kau oi na thuga ai de na tu ko de nei no oi sina ai ki rai bak se thok na thi khre de ko lai bak phai de ko amita mak na asuki matik nung sibi ba nakin natik na kun kari lai bagi oi ba sa no oi kai do re no pi ma sa kari no po che langi ra thugai ra tawri duna kari no khang di sida thongjin da leiram ba po che mani lang ki ba mal oi changjal la ga yeng ba ya dar ne no na puroi ba sei da ngau re adu re ba di changjal la ga so kani kari ni yeng ba ya da bra ne no bo nang gi ai ni ya ning da ba se ma du na puroi ba se nang ni yeng sin ba ya ma wan na puroi ba sina nang bu mirai re khang la ba di nang gi soi bu du kari no du khang do ga da ba ni ne babung changlo ra ba su ma saur kani ma gi marak ta changlo ra ba di soi dina phurak kani ngang su yam na ngala kan haujik su ngang lam la ban ai adu gi wa na te ne nang su nupi mo i ba gi na wa na puroi ba kari no ma tau karam na sewa tau gan karam na ma bu laksin gani hai ba du khang ba ngam de ne madu da ni ne be ma yam na lori sa nang gi na puroi ba ni hidak thak li ba ngau ri ba pum mak sing asi kari gi no nang on da soi ba lei ba ko nang gi soi ba lei ba du da gi tau ri ba nang na matik sa da ba gi babu ai na matik sa da ba gi oirang wan ai khang jei pam adu oiro ba di nang khang na dum lei ra kai ga na du ri gi ne nang gi na khura da su hek ta chin da di pang hai ma hai kari su ka na da ba da sidai da dum dam tau da nei sa nu pa si lohong khong dong da na tau ga da ba du nang na maram mo ri ga pun mak loi na kai ra ba ni ai su sa nu pa ma ka ni kai ru le kai si gi ma mang ni sa nu pa ji dum dam tau da lohong ma pam li ben kadai de gi nang lek ta kai na ka sal le ra ga lai pareng ma mong to ru ga kai ru le kai du ga club ki na ha ma yam to re hek ta nang su wa khan nu mun na khaladi suop ta na ba du nang na silam la ba di pun mak chi thok loi ne nang na ai chek chek chan da na kai ru le kai du gi mi sing ha na nang na khomjan ta silaga nati madu gum madu bo cha thana na bai da ha na nang na sillang da na tawri bra hai ba pabu aina kana ba su ne kiti aduga aina du gum ba ha na da gi sem sa ba kari gum ma ta lei ja kiti ai yare ko auji kan gi ne na koi lupi na ha jing se chin ya ma kan khar ai koi na pa na ba ngam ga da ba na ti ne ai koi loi ni khang gi ne nang ne yum ma si da lei ga nungai ni khali bu du ma du ni ne be ma nang ne ai sa go ma ni nang o dai thi na ngang ning thi adu bu nang wa khan di khal asum na nang gi na puroi ba ga lei ri bu phibam ma si da bu lei ra ga nang bu hayeng tung koi na kari da no nungai ra khidori si bu nana da sana chil ba su nang ak sam da sana kaya yan thar ba su ahan ba phijol kaya ta na sa du yom du no lei ra ba su nang na lei ga dori ba ma pham ma du da na sa na nungai na potha na lei bu ngam dra di adu gu ma pham du da nati madu da lei ru ga kari khana ga dori ge adu gi saruk pu di ai nang na ku na hai bu wa do nang na di la na khale ko sen thum khara pure hare ga ne na yum da se do sarang ga du khara san tok to no khot na tori hare ga kari no ta na ga nang su sen thok khara leine na bagi da mak ta ho na bu du no phatro ai di madu na phai khal babung ai gi kan hasu leiti ai na halaga ikhura gi yum du da ina to karam na leiru gan aina ikhura gi mai chopna na bagi da maksu aina silam laban ho mafam madu da dinang sangning dre mai khuna na bani nang na hona ru ba puno maksing du nang ina khura du mai khure sini na na khura du bu na mai khure khan ba aduga ai khoi gi yum si da la ga nang na ai khoi da mai khubi re si di nang di kari ma ta khan da bagi wani na pabung na bu kari no hosik tong ga dori ba si ai mahang na amita ko ba na bi ma pusala kani hai ai madu da su kari su ye charoi pabu hoi madu da ga nang ne yet pa ya ba na icha nu pa na pam na khut thin graban ai ni yum madu da chatna hai na ri ba khange da na khara irang sinem thaki shan on ta un soi de na makki koi hai ja ba sat ki ge dori ba na da gi hai na da na lai ra ba ni na nu pi do ji eme tamagi to bani masi bu he lo shelabadi dum dam da torga lohong khong bu du to go dori bani hari
ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯅꯪꯅ ꯋꯥꯈꯜ ꯈꯜꯂꯣ ꯍꯥꯏꯕꯁꯨ ꯋꯥꯈꯜ ꯈꯟꯗꯦ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯋꯥꯔꯤꯕꯁꯤ ꯅꯪ ꯈꯪꯂꯣꯏꯌꯦꯕ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤꯒꯤ ꯌꯨ ꯊꯛꯇꯅ ꯂꯥꯛꯂꯤ ꯅꯪ ꯈꯪꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯒꯅꯦ ꯌꯦꯡꯉꯣ ꯏꯆꯥꯅꯨꯄꯥꯁꯦ ꯆꯤꯟꯒ ꯈꯨꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯨꯅꯨꯀꯣ 마나 포타자리 버시더네 그리 쇼이엇 버피루노 아이나 하리 버시니 그리 뽀노네 마늘 랑니도 봐 마시야 마시 마마도 레저람 라버디 뽀노 먹세 로이네 신독 신전 야가다버니 떠오시 시디 로이네 까이리네 떠오시 야야다 팟키드라버노네 낭나 마우이드나 그리 가나가도리 버노네 지금 뭐 퍼브 영친만 넘더버시네디 그리 떠오르니차 아이고 그리노 떠오더리바 빠붕나 하이리버시 윰마시다 사나노 빠네 욤러버시 어마 뿌리버기 미능시 펑드러버디 윰마시다 레이로버기 그리 가르니 하이바 아이기디 머팜마시 나타나 카다이데 레이로건 숲나타기 작 잘룩 아마 레이팜 마치나 마땅 레이러버디 मखोइगी पुंसीदा अइना करिगुंबा अयेतपा मत पीदबा सुंगमगन आई मिरोलिबे इचासिना ताइबुंग मंग फाउनरगलबदी इचागी कुमाई येंगदुना पुंसी असे अदुमक लेलबा सुंगमगन अदुबो मथम मदु करंबा कांदा लाकने ngaइबा ताबने खांगबा ताबने अई राइबकिन अदुबो अꯩꯒꯤ ꯄꯨꯟꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯍꯩ ꯃꯧ ꯁꯣꯝꯗ ꯂꯥꯎꯅꯦ ꯑꯁꯤ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯦ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯑꯃꯨꯛꯇ ꯊꯥꯡꯒꯠꯅꯕ ꯇꯧꯁꯤ ꯂꯥꯎꯅꯦ ꯂꯥꯛꯆꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯁꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯨꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯦꯝ ꯑꯦ ꯇꯝꯕꯅ ꯁꯨꯝ ꯇꯧ ꯂꯩꯔꯤꯁꯤꯕꯣ ꯍꯩ ꯑꯩ ꯋꯥꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯃ ꯀꯩꯅꯥ ꯀꯠꯂꯦꯅ ꯍꯥꯏꯕꯗ ꯂꯩꯀꯥꯏꯁꯦ ꯂꯣꯏꯅ ꯁꯔꯥ ꯁꯟꯗꯅ ꯂꯣꯏ ꯃꯈꯣꯏꯁꯨ ꯄꯥꯎꯁꯤ ꯇꯥꯔꯦ ꯅꯪꯅ ꯃꯈꯣꯏꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯤꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯊꯩꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯀꯩꯅꯥ ꯀꯠꯈ꯭ꯔꯦꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛꯁꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯑꯗꯨꯃꯛ ꯅꯥꯄꯜ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯅꯥꯄꯜ ꯇꯧꯕ ꯇꯧꯗꯕ ꯂꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯃꯈꯣꯏꯅ ꯄꯤꯗ꯭ꯔꯤꯕꯗꯨꯕꯨ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤ ꯄꯤꯅꯤ ꯍꯥꯏꯒꯦ ꯀꯗꯥꯏꯗꯒꯤ ꯄꯤꯅꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩ ꯌꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯇꯥꯕꯅꯤ ꯁꯦꯜ ꯑꯗꯨ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯕ ꯉꯝꯂꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯌꯥꯅꯔꯕꯗꯤ ꯐꯩ ꯌꯥꯅꯗꯕ ꯇꯥꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯐꯥꯔꯒ ꯄꯨꯔꯛꯂꯕꯁꯨ ꯑꯩꯅ ꯄꯨꯔꯛꯀꯅꯤ ꯍꯩ ꯃꯗꯨ ꯌꯥꯗ꯭ꯔꯤꯀꯣ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯗꯨ ꯑꯗꯨꯝꯅ ꯄꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯣꯛꯀꯗꯕ ꯂꯩ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛꯇꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒ ꯍꯥꯟꯅ ꯌꯦꯡꯒꯗꯕ ꯑꯗꯨꯒ ꯃꯤꯁꯦ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯁꯨ ꯈꯔ ꯇꯞꯊꯔꯒ ꯈꯣꯠꯊꯔꯒ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯕ ꯂꯩꯕꯅꯤ ꯌꯥꯗ꯭ꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯀꯔꯤꯅꯣ ꯑꯗꯨꯝ ꯈꯟꯅꯔꯁꯤ ꯄꯥꯕꯨꯡ ꯆꯥ ꯁꯤꯗ ꯂꯩꯖꯔꯦ ꯀꯩꯅꯣ ꯅꯪ ꯁꯤ ꯆꯪꯉꯩꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪ ꯁꯤ ꯆꯪꯉꯩꯗꯨꯕꯣ ꯄꯥꯕꯨꯡꯅ ꯆꯥ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯆꯥ ꯄꯨꯔꯛꯑꯣꯗꯤ ꯍꯩ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯆꯥꯗꯨ ꯁꯣꯝꯗ ꯄꯨꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯃꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯂꯨꯝꯃꯒ ꯇꯥꯕ ꯑꯗꯨꯒ 마나 와펌싱 ꯑꯁꯤ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯒꯗꯧꯔꯤ ꯄꯥꯕꯨꯡ ꯍꯩ 이베마 ꯅꯪ ꯇꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯖꯧꯗꯦ ꯑꯩ ꯀꯔꯤꯃꯠꯇ ꯑꯩ ꯇꯝꯖꯔꯣꯏꯌꯦ ꯄꯥꯕꯨꯡ ꯍꯣꯏꯗ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪꯒꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯀꯣ ꯑꯗꯣ ꯋꯥꯔꯤꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡ ꯅꯪ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯌꯦꯡꯉꯣꯏ 나라이복 티바 하이브드니 낭수 나쿠라두나 요 연살래도 나코이나 요 숭잘래도 이샤누빠부나 비탁비래도 윤마두다 통할래래도 용아오라버니나 이친시나 빠닝데 아이 와파마세 마카타바 수밤데도
ꯑꯗꯣ ꯄꯨꯝꯅꯃꯛꯁꯤ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯥꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗꯒꯤꯅꯦ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠ ꯊꯤꯟꯗꯅ ꯄꯥꯝꯖꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯥꯒꯗꯤ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯆꯍꯤ 10 ꯍꯜꯂꯤꯕꯅꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯃꯗꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯈꯜꯂꯒ ꯂꯨꯍꯣꯡꯂꯒ ꯑꯩ ꯏꯆꯥꯁꯤ ꯋꯥꯈꯜ ꯇꯥꯅ ꯌꯨꯝꯗ ꯊꯝꯃꯒꯦ ꯈꯟꯗꯅ ꯄ꯭ꯂꯥꯟꯁꯤ ꯂꯣꯏꯅ ꯁꯤꯟꯅꯗꯅ ꯃꯗꯒꯤ 12 ꯐꯥꯎꯕ ꯉꯥꯏꯔꯦ 12ꯇꯒꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯕ ꯉꯥꯏꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯦ ꯌꯦꯡꯉꯨꯀꯣ ꯃꯗꯒꯤ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯃꯨꯛ ꯂꯥꯏꯔꯤꯛ MA ꯇꯝꯈꯤꯅꯦꯅ ꯑꯃꯨꯛ ꯇꯧꯈꯠꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯋꯥꯔꯧꯗꯅ ꯆꯠꯈ꯭ꯔꯒ ꯃꯗ ꯌꯨ ꯊꯛꯆꯟꯈ꯭ꯔꯒ ꯊꯕꯛꯁꯤ ꯁꯣꯏꯔꯛꯂꯤꯕꯅꯦꯕ ꯅꯈꯣꯏꯗ ꯁꯨꯔꯦꯁꯀ ꯈꯔꯒ ꯄꯥꯗꯅ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯗꯅ ꯂꯥꯛꯑꯒ ꯃꯐꯝ ꯑꯗꯨꯗ ꯌꯩꯔꯦꯛꯇꯅ ꯂꯩꯔꯦꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯦ ꯍꯧꯖꯤꯛꯅ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯀꯥꯟꯗ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯂꯒ ꯌꯨꯝ ꯑꯁꯤꯗ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯈꯟꯗꯅ ꯌꯦꯡꯉꯨ ꯏꯆꯥꯁꯤ ꯀꯣꯍꯜꯂꯦ ꯍꯥꯏꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯀꯔꯤꯃꯠꯇ ꯐꯪꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒꯅꯦ ꯃꯅꯥ ꯃꯅꯤꯟꯗꯤꯅꯦ ꯈꯛ ꯉꯥꯏꯒꯅꯨ ꯋꯥꯐꯝ ꯑꯁꯤꯗ ꯂꯣꯏꯅꯁꯤꯀꯣ ꯄꯥꯕꯨꯡ ꯑꯩ ꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯩ ꯅꯪ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯅꯥ ꯃꯅꯤꯟꯅꯔꯛꯄꯗ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯔꯦ ꯈꯪꯕ ꯈꯪꯕ꯭ꯔꯥ ꯆꯠꯂꯣ ꯆꯠꯂꯣ ꯁꯥꯔ ꯑꯩꯅ ꯇꯝꯖꯔꯤꯕ ꯋꯥꯐꯝꯁꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀ ꯑꯩꯅ ꯍꯨꯜꯂꯒ ꯉꯥꯡꯖꯕ ꯅꯠꯇꯦ ꯊꯣꯛꯈꯤꯕ ꯁꯦꯡꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯖꯔꯤꯕ ꯋꯥꯐꯝꯁꯤ ꯊꯣꯛꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯨꯗꯒꯤ ꯃꯥꯒꯤ ꯈꯣꯡ ꯕꯦꯔꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯤꯇꯥ ꯈꯣꯏꯗꯁꯨ ꯄꯥꯕꯨꯡꯒ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯅ ꯈꯟꯖꯕꯗꯨ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯇꯝ ꯀꯌꯥ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯣꯡ ꯌꯦꯡꯕ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯃꯛ ꯑꯃꯤꯇꯥꯒꯤ ꯋꯥꯐꯝꯁꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯁꯥꯔ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯕ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯀꯨꯕꯣꯛꯄꯨ ꯑꯩꯅ ꯂꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯒꯤ ꯍꯥꯏꯖꯕ ꯋꯥꯐꯝꯁꯨ ꯅꯠꯆꯗꯦ ꯁꯣꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯕꯤꯔꯤꯕ ꯋꯥꯐꯝ ꯈꯔꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯗꯣꯝꯅ ꯑꯉꯥꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯤꯕ ꯁꯥꯔ ꯈꯣꯡ ꯌꯥꯗꯗꯨꯅ ꯂꯩꯕꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯅꯤꯁꯥ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯄꯨꯟꯕꯗꯨ ꯃꯍꯥꯛ ꯂꯦꯞꯂꯛꯈꯤ ꯈꯣꯡ ꯆꯠꯄ ꯌꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯝ ꯀꯌꯥ ꯃꯍꯥꯛ ꯆꯪꯈꯤ ꯁꯤ ꯑꯃꯨꯛꯇ ꯄꯥꯏꯌꯨꯅꯦꯁꯦ ꯍꯣꯏ ꯌꯥꯅꯤ ꯈꯨꯠꯇ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯑꯗꯨꯝ ꯄꯥꯏꯖꯒꯦ ꯌꯥꯅꯤ ꯌꯥꯔꯣꯏꯅꯦ ꯇꯨꯅꯤꯅꯦ ꯇꯧꯔꯤ ꯊꯕꯛꯁꯦ ꯌꯥꯅꯤꯁꯦ ꯑꯩ ꯑꯗꯨꯝ ꯉꯥꯛꯀꯤ ꯌꯥꯅꯦꯕ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ ꯔꯣꯃꯤꯇꯥ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯒꯤ ꯍꯛꯇꯛꯇ ꯋꯥꯔꯦ ꯑꯩ ꯀꯔꯤꯃꯠꯇ ꯋꯥꯕ ꯂꯩꯖꯗꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦꯁꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯁꯦ ꯈꯣꯡꯁꯤꯗ ꯊꯥꯡꯉꯒꯅꯦ ꯍꯥꯟꯅꯒꯨꯝꯅ ꯆꯠꯄ ꯉꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯈꯟꯖꯔꯤꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯔꯒꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯈꯜꯂꯤꯁꯤ ꯈꯣꯡꯁꯤ ꯐꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯃꯤꯇꯥ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏ ꯀꯥꯏꯅ ꯅꯪꯅ ꯈꯟꯕ꯭ꯔꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯕ ꯂꯩꯇꯦ ꯈꯟꯕꯁꯨ ꯈꯟꯒꯅꯨ ꯈꯟꯐꯝꯁꯨ ꯊꯣꯛꯇꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯈꯪꯉꯤ ꯍꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯠꯇꯁꯨ ꯏꯆꯥ ꯑꯃ ꯎꯔꯦ ꯅꯪ ꯅꯆꯥꯁꯤꯒꯤ ꯀꯨꯝꯍꯩꯁꯤ ꯌꯦꯡꯗꯅ ꯅꯪꯅꯁꯨ ꯑꯗꯨꯝ ꯂꯩꯕ ꯉꯝꯅꯦꯅ ꯍꯥꯏꯗꯥꯏꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯤꯇꯥ ꯑꯃꯗꯤ ꯑꯩꯒ ꯂꯩꯅꯒꯗꯧꯔꯤꯕ ꯃꯔꯤ ꯑꯁꯤꯗ ꯑꯩ ꯀꯔꯤꯃꯠꯇ ꯌꯦꯠꯆꯔꯨ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕꯗ ꯍꯣꯠꯅꯕꯤꯌꯨ ꯃꯥꯕꯨ ꯃꯤ ꯑꯣꯏꯅꯕꯗ ꯁꯦꯝꯕꯤꯌꯨ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯔꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯝ
ꯏꯄꯨꯔꯣꯏꯕꯅ ꯌꯥꯔꯕꯗꯤ ꯑꯗꯨꯝ ꯑꯩ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯑꯗꯨ ꯌꯥꯗꯦ ꯑꯃꯤꯇꯥ ꯂꯥꯛꯂꯕꯗꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯕꯨꯗꯤ ꯑꯩꯁꯨ ꯀꯥꯎꯔꯣꯏꯗ ꯀꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯅꯪꯒ ꯁꯦꯕꯥ ꯌꯥꯝꯅ ꯇꯧꯍꯜꯂꯦꯒ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯤꯇꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒꯅꯤꯒ ꯍꯥꯏꯕ ꯅꯪꯅ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯋꯥꯗꯨ ꯈꯟꯒꯅꯨ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯕꯗꯤ ꯍꯣꯏ ꯑꯩ ꯀꯔꯤꯃꯇ ꯈꯟꯖꯗꯦ ꯁꯤ ꯑꯩ ꯑꯃꯨꯛꯇ ꯍꯧꯒꯠꯀꯦꯁꯤ ꯁꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯆꯩꯁꯨꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈꯤꯅꯤ ꯁꯦꯜ ꯆꯪꯅ ꯅꯪꯕꯨ ꯂꯥꯌꯦꯡꯂꯒ ꯈꯔ ꯐꯔꯦꯅ ꯑꯃꯨꯛ ꯇꯧꯕꯁꯤꯗꯅꯦ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯁꯣꯝꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯕꯒꯦ ꯄꯥꯕꯨꯡ ꯁꯣꯝꯒꯤ ꯋꯥꯁꯤꯗꯤ ꯑꯉꯥꯡꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯅ ꯃꯃꯥꯗꯨꯒ ꯃꯄꯥꯗꯨꯒꯅꯗꯤ ꯀꯥ ꯍꯦꯟꯅ ꯌꯥꯅꯤꯡꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯗ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯁꯨ ꯅꯪꯅꯕꯨ ꯍꯦꯛ ꯍꯧꯒꯠꯂꯒ ꯀꯥꯡꯈꯠꯂꯒ ꯆꯠꯄ ꯉꯝꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯎꯔꯦꯗꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝꯗꯨꯗꯤ ꯃꯄꯨꯟꯁꯤꯒꯤ ꯃꯈꯣꯏꯅ ꯁꯤꯡꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯗ ꯆꯠꯄ ꯉꯝꯃꯨ ꯀꯣ ꯔꯣꯃꯤꯇꯥ ꯄꯥꯕꯨꯡ ꯅꯪꯅ ꯈꯔꯗꯤ ꯋꯥꯔꯦ ꯈꯔꯗꯤ ꯍꯣꯠꯅꯕꯤꯔꯦꯀꯣ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯏꯁꯨ ꯑꯁꯤꯁꯨ ꯅꯪ ꯋꯥꯗꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯅꯦꯛꯊꯣꯛꯑ ꯊꯝꯂꯤꯕꯁꯤꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯣꯝꯗ ꯏꯆꯥꯅꯨꯄꯥꯁꯤꯅ ꯁꯣꯛꯇꯅ ꯂꯩꯔꯕꯅꯤꯅ ꯅꯪꯅ ꯑꯉꯥꯡꯗꯣ ꯍꯣꯠꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯁꯤ ꯅꯪ ꯍꯥꯏꯅꯈꯤꯕꯗꯨ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯗꯨꯅꯤ ꯄꯥꯕꯨꯡ ꯌꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯈꯔ ꯁꯣꯏꯅꯗꯅꯕ ꯀꯔꯤꯁꯨ ꯁꯣꯏꯅꯔꯣꯏꯅꯦ ꯅꯪꯕꯣ ꯅꯪꯗ ꯐꯔꯛꯈꯣꯅꯦ ꯅꯪ ꯐꯔꯛꯄꯅꯤꯅꯦ ꯉꯥꯏꯔꯤꯕꯁꯤ ꯏꯄꯥꯅ ꯃꯇꯝ ꯑꯗꯨ ꯀꯨꯏꯁꯤꯜꯂꯛꯂꯔꯣꯏꯗꯕꯅꯤꯅꯦ ꯐꯔꯦ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯨ ꯐꯅꯌꯥꯝꯗꯤ ꯐꯒꯠꯂꯛꯈꯤ ꯑꯃꯤꯇꯥꯁꯨ MUꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯈꯤ ꯑꯉꯥꯡꯁꯨ 2 ꯁꯨꯖꯤꯜꯂꯛꯈꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯈꯣꯡ ꯑꯗꯨꯝ ꯐꯔꯛꯈꯤ ꯁꯨꯔꯦꯁꯀ ꯄꯥꯔꯒ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯑꯣꯏ ꯀꯔꯤꯅꯣ ꯑꯩꯗꯤ ꯉꯁꯥꯏꯗꯤ ꯉꯥꯏ ꯂꯩꯔꯦ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯒꯥꯔꯤꯁꯦ ꯅꯣꯏꯗ ꯊꯝꯃꯝ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣꯅꯦ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣꯅꯦ ꯌꯥꯅꯤꯗ ꯑꯗꯨꯒꯤꯗꯤ ꯅꯪ ꯁꯤꯗ ꯂꯥꯛꯑꯁꯅꯣꯅ ꯑꯩꯅꯁꯨ ꯈꯜꯂꯕ ꯅꯪ ꯒꯥꯔꯤꯁꯦ ꯊꯝꯃꯝꯃꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯊꯤꯟꯅꯗ꯭ꯔꯦꯗꯅ ꯁꯤꯗꯒꯤ ꯂꯣꯏꯔꯒ ꯅꯪ ꯑꯗꯨꯝ ꯆꯠꯈꯤ ꯌꯥꯔꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯌꯥꯔꯦꯗ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯀꯝꯗꯧꯖꯦ ꯍꯥꯏꯕꯅꯣ ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯁꯨ ꯍꯦꯛꯇ ꯐꯥꯔꯒ ꯄꯨꯔꯛꯒꯗꯕꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯂꯣꯏꯔꯦ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯂꯤ ꯑꯩꯅ ꯃꯥꯕꯨ ꯉꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯏꯆꯥ ꯐꯥꯎꯕꯗ 2 ꯁꯨꯔꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡꯁꯨ ꯆꯍꯤ 2 ꯈꯔ ꯍꯦꯟꯅ ꯁꯦꯝ ꯁꯥꯔꯛꯂꯕꯅꯤꯅ ꯑꯩ ꯈꯣꯡꯁꯦ ꯍꯥꯟꯅꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯀꯩꯅꯣ ꯈꯣꯡꯁꯨ ꯐꯖꯅ ꯐꯒꯠꯂꯕꯅꯤ나 ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯃꯊꯧ ꯇꯧꯕ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯃꯥꯕꯨ ꯄꯥꯎꯒꯗꯤ ꯐꯥꯎꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯎꯗꯤ ꯐꯥꯎꯅꯗꯦ ꯐꯥꯎꯅꯅꯕ ꯁꯤꯟꯒꯗꯕꯅꯤ ꯑꯩ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗ ꯃꯥꯅ ꯃꯁꯤꯗꯩꯗ MA ꯂꯣꯏꯒꯗꯧꯔꯤꯅꯦꯅ ꯑꯗꯨꯝ ꯈꯥꯡ ꯂꯩꯕꯗꯨꯗꯤ ꯁꯣꯝꯗꯗꯤ ꯌꯥꯗ꯭ꯔꯦ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯗꯨ ꯇꯧꯔꯨꯔꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯩꯔꯣꯏ ꯍꯥꯏꯗꯅ ꯈꯟꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯇ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯒꯥꯔꯤꯗꯨ ꯊꯝꯃꯣ ꯑꯩ ꯒꯥꯔꯤꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯊꯧꯔꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯔꯣꯃꯤꯇꯥ ꯆꯠꯂꯨꯒꯦꯀꯣ ꯑꯩ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯄꯪꯊꯦꯡ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯑꯁ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯗꯣꯏꯕ ꯁꯔ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯌꯨꯝꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯥꯕꯗꯗꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤꯅ ꯍꯥꯏꯕꯗꯨꯗꯤ ꯁꯣꯝꯗꯗꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯃꯥꯅ ꯃꯈꯣꯡꯗꯨ ꯌꯥꯗꯕꯅꯤꯅ ꯒꯥꯔꯤꯗꯨ ꯁꯨꯔꯦꯁꯅ ꯊꯧꯕꯅꯤ ꯑꯗ ꯃꯥꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯁꯔ ꯁꯣꯝꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯞꯄꯒꯤ ꯃꯃꯤ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯇꯥꯔꯤ ꯁꯔ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯅꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅꯤ
achumani phirep adu nupi amagi khwaidagi maroiba magun adu buwari se aini ngasai makhai tajabada ipuruibana su thawa sabidabagi mami chawna tai aduga ikubongna su kaya thawoibidabagi mami amakhok su tai adubu wafam ase khoida thalaga ngangbiriba aduga tambiriba wafam ase ipuruibabu kallibani haigadoribira ikubobu kallibani haigadoribira karini haine lobigadori sir ai kanba kandabagi wafam amata nachadi aidi asengba thodo adu tamjaban ipuruibana phanayamna aranba thabak torumlabasu aini ipuruibabu kankachabagi wafam dudi nachadi mabu sir khoina hana thajadaba leirabasu wari si tabiraga sarna magi pukchel khangbiba kayamasu leibirambe adubu mahangna thogdok thokpa numit haibadi amitana yumdagi thokiba numit hoi hariba numit adudi mahak yumda lei aduga numit ini leraga amita leitre haiba pau lekai da ngangnarakpa aduga nongalaga khabar da muk yarakpa matam aduda akhoi su angakpadi fawi sar adudi somna haibiribasi adongi puribasi numit asida mahak yumdagi mapan thokte aduga amitana leitaba numit asida yumdagi puriba mapan sungthok thoktana amita kanana halibano haiduna aikhoina thirakpasida ipuroibadi thodok aduda sungaw yawde haibasi masini romitana haibininglibasi natra mani sir ataida mana lalambadi mana soirambasi sakangdaba singna mabu warakpa duga mabu cherakpa madusu magi maranginena dum lawjare adubu mahana yumdagi thoktaba yumdagi chathokdaba matam aduda thodok asida mahaknani haidina haiba taragadi sir aini ipuroibabu kankachabagi wafamdi nati tasengna amitana leitaba numitadi ipuroibi yumdagi mapan thokte sir pare adomna yamna confident laina haiba wafam ama ekhoisu kai khomnajare adubu romita akhodi thijanmadi tokpa yadi imung aduda mama mapang asi sumamitagi mapisinthari machadugi mihat mari leinaba singkana oiramgadagi haiduna ngasi su khoulang ngai imung manungduna adongi puroiba amadi amita makhoini marakta thokiba thodowa thoksing tamlakpa amadi case asida kariguma khara mari leinaramgadra haiduna khoi investigation tawba lakpugi wan fare dudi ekhoi mo chanaba tawjaki aduga koni saliba khongchada se machine roibadi nati ekhoi case asiga mari leina chingnaba leirabadi amohana soidana lakani ngacha saslo funny sir sir nupi sina magi thamoi sena de haijariba wafam siga sir aduga sir somna kanda oiriba hauji ki phibam asiga yes nupi sina mana hariba wafam si mapureba phanayam lanba taraga su ma yai mangonda ot nei aduga mapureba madi makubonu su mangonda imung asida nupi atopam pusalpu matamda yagadabni haiba akanba pressure mapi haiba wafam su hai wafam asida makubogama de mahaki mapureba lektuna du maktaduna lei lanba taragadi wafam asi chenjanduna makhoi su reaction khari torpu yaina khali tum kariguma reaction mata tawti as ado aisar aina khanjari ni go sar nupi si tathi na de dum tawba har masin karino nupi si miron badagi mayam changdana mu kaina mu kasale go nupa aduna mu makhong yadra ka na mayum da mu seba tore mapa da mu chale hare karino makhong do mu gwati da somu yeng hare somna kan nupi dun graduate loi thoga mana mu karino mu MA tamsanba mu hore MA tamsanba hobadagi di amu karino sir madi asawba kadana dum leire somna kan macha phawda ani sudokre madi yumda dum leiraga makhongdu khara phara kana mabu seba tawbiriba nupi du nungsibigadra hairaga magi nupi du bong mirai ramaga amu karino ase amitagi manakta amung lai hare du magi thamoi do as karino khangdi pura pathar ki din de hai ko sir magi mong du di kamai chasilo sir adudi hoje krom da mok aikhoi arunamadi amita makhoi ni location chap chanabra haibudu gi report ama soidena maki rajendra lerangani khal adugo mohigi kari paulai haibudo adugo mukshi yangs makha taba cases de kana chingnaba lai haibudu yengbogi mathau tari numiti hojin kare numit tareni lomda khoina kari guma mata puthokpa ngamda haibase aikhoi gi sumai khuningai orben law chasi gari thok funny sir amuk to ngai khomo pabung kari haibigada karigino nang na haukiba wafam sing adu police ta loina tamlibu karigino pabung masina trabadi pabung amadi
ꯏꯄꯨꯔꯣꯏꯕꯗ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯟꯒꯗꯕꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯅ ꯆꯨꯝꯅꯒꯤ ꯇꯝꯖꯕ ꯈꯛꯇꯅꯤ ꯏꯃꯧꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯏꯃꯧ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤꯅꯦ ꯑꯩ ꯅꯉꯣꯟꯗ ꯉꯥꯡꯒꯦ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯊꯥꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏ ꯇꯦꯊꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯤꯇꯥ ꯄꯨꯁꯤꯜꯂꯛꯀꯗꯕ ꯂꯩꯇ꯭ꯔꯦ ꯅꯪꯅꯁꯨ ꯈꯪꯂꯦꯗꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯆꯥꯅꯨꯄꯥꯅ ꯀꯌꯥ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯅ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯎꯠꯈꯤꯗꯕ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯏꯁꯨ ꯑꯅꯤ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯅꯪꯅ ꯈꯪꯕꯅꯤꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯅꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯕꯨ ꯐꯨꯔꯛꯄꯗꯒꯤ ꯈꯣꯡ ꯁꯣꯛꯈꯤꯕꯗꯨ ꯍꯥꯟꯅꯒꯨꯝꯅ ꯈꯣꯡ ꯑꯁꯤ ꯐꯒꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯗꯅ ꯂꯩꯔꯦꯗꯅ ꯏꯆꯥꯅꯨꯄꯥꯅ ꯂꯥꯜꯂꯕꯅꯤꯗꯣ ꯑꯃꯤꯇꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯅꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯅ ꯎꯔꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯈꯪꯂꯛꯄ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯡꯉꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯇ ꯇꯥꯛꯇꯨꯅ ꯐꯥꯍꯜꯂꯨꯕꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯂꯣꯏꯅ ꯀꯨꯝꯊꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯅ ꯂꯩꯕ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯅꯪꯕు ꯇꯊꯤ ꯇꯧꯈꯤꯕ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯇꯊꯤꯅ ꯇꯧꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯔꯪꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯊꯥꯖꯔꯝꯕꯗꯤ ꯌꯥꯏ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯃꯈꯣꯏꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯑꯩ ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯐꯅꯌꯥꯝꯅ ꯃꯃꯥꯡꯊꯛꯇ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯁꯨ ꯑꯃꯤꯇꯥꯒꯤ ꯃꯐꯝꯗ ꯈꯨꯗꯥꯡ ꯆꯤꯡꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯗꯟꯗꯤꯗꯤ ꯂꯣꯏꯅ ꯐꯪꯂꯕꯅꯤꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯐꯥꯎꯕ ꯈꯔ ꯍꯧꯒꯠ ꯀꯥꯡꯈꯠꯄꯁꯤ ꯅꯠꯇꯅ ꯃꯄꯥꯟ ꯏꯄꯥꯟ ꯐꯥꯎꯕꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯆꯗ꯭ꯔꯕ ꯀꯥꯟꯗ ꯃꯍꯥꯛ ꯊꯣꯛꯂꯒ ꯑꯃꯤꯇꯥꯒ ꯎꯅꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯐꯝ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃꯗ ꯍꯥꯟꯅ ꯂꯥꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯔꯥꯟ ꯁꯤꯖꯟꯕꯗꯨꯗꯤ ꯄꯥꯕꯨꯡ ꯅꯃꯧꯅ ꯌꯥꯖꯅꯤꯡꯗꯕꯗꯒꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯃꯤꯇꯥ ꯑꯃ ꯂꯥꯛꯂꯔꯣꯏ ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯨꯔꯛꯆꯔꯛꯈꯤꯕꯗꯨꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦꯗꯅ ꯐꯔꯦ ꯃꯁꯤꯅꯤ ꯏꯆꯥ ꯏꯃꯧꯁꯥ ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯒꯅꯨ ꯃꯤꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯒꯅꯨ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯃꯤꯇꯥ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯑꯃꯤꯇꯥꯒꯤ ꯄꯨꯟꯁꯤꯗꯤ ꯀꯅꯥꯅ ꯂꯣꯏꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯁꯅꯨ ꯀꯌꯥꯔꯛ ꯈꯟꯅ ꯃꯈꯣꯏꯅ ꯑꯆꯨꯝꯕꯕꯨ ꯄꯨꯊꯣꯛꯄꯤꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯑꯃꯤꯇꯥꯗꯤ ꯍꯥꯠꯈꯤꯗꯦꯅ ꯑꯆꯨꯝꯕꯅꯤ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯔꯣꯃꯤꯇꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯈꯤ ꯑꯗꯨꯕꯨ ꯔꯣꯃꯤꯇꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯕ ꯑꯗꯨꯒ ꯄꯥꯕꯨꯡꯕꯨ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯙꯔꯃꯗ ꯅꯣꯡꯃꯇꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤꯗꯤ ꯑꯀꯥꯏꯕ ꯆꯠꯈꯤꯗꯕꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯅꯨꯄꯥ ꯃꯆꯥ ꯃꯗꯨꯅꯤ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯈꯛ ꯂꯩꯕ ꯌꯥꯗꯦꯅꯦ ꯑꯩꯒꯤ ꯅꯥꯄꯜꯅ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯇꯥꯛꯀꯦ ꯅꯪꯒꯤ ꯅꯥꯄꯜꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯇꯥꯛꯀꯦ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯧ ꯑꯁꯤꯗꯤ ꯉꯁꯤꯗꯤ ꯃꯍꯥꯛꯇꯤ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯀꯟꯈꯠꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯎꯔꯦꯗꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯥꯏꯖꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤꯗꯅ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯑꯁꯦꯡꯕꯗꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯄꯨꯊꯣꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯏꯆꯥ ꯁꯔ ꯀꯔꯤꯅꯣ ꯂꯣꯀꯦꯁꯟꯕꯨꯗꯤ ꯑꯗꯨꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯔꯤꯖꯥꯠꯂ ꯁꯔ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯨ ꯉꯝꯃꯩ ꯊꯕꯛ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯏꯆꯥ ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯔꯤ ꯂꯩꯔꯦ ꯄꯥꯕꯨꯡ ꯁꯤꯗꯩꯗ ꯑꯔꯨꯟꯕꯨ ꯌꯨꯝꯗ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯃꯍꯥꯛꯇꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯊꯣꯛꯈꯤꯒꯨꯝ ꯇꯧꯕꯅꯤꯅꯦ ꯂꯥꯛꯇꯤ ꯂꯥꯛꯑꯝꯕꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ 마가 와리디 사나크레 하이바다이네 봉어 바봉 와리부디 사나크레
द मखोइगी यूनिवर्सिटी दुदा ख्वाइदगी नकना तिनबा मरु मपांग खरगी मरमदसु मंगोंदा सोइदना पाउ लेरंगनी खरा हंगेना तौबनी अदुगा मागी लोकेशन सु खोइनि येंगमनी कैसु सिंगनानिंगा ओइदि मागी लोकेशन नुमित अदु अदुम यूनिवर्सिटी ददुमो अदुगा क्लास सो अदुम मागी अटेंडेंस येंगे क्लास अदुमक यावि क्लास यावदुनु लेदिबा महाकना यूनिवर्सिटी थादोगा लोकेशन सु यूनिवर्सिटी ददुम ओइबनिना हाइजेरबा अखोइ पुनमक सिंगदु लोइनि येंगजरे अदा महाकी हॉस्टेल दा अखोइ चलुबन हॉस्टेल अदुदा महाक लेरमदबा अदा युमलोमदो चलुमगदर खंदुना पाबुं अखोइ लाक्सबन हा इबुंगो लाई लाई अदुबु ममानब खरग थोखिबदुना कदाइद चटखरबनो हाइबदि खंगबा ngamdre होइ पाबुं ngahak ngairaga yengag lakta laktragana अखोइ कोना उनरसु याइदा करिगुमा खरदंग मागा तानरगा मखोइगी यूनिवर्सिटी दा तिनबा मरु मपांगसिंग मरमदसु खर खंगजगे हाइदना तौजबन करिसु काइबा लेते दैबुंगो अदो थौदोग सिदैबुंगो खोइनि इन्वेस्टिगेशन तौबदा चिंगनबा सिबु अतै रei लेत्रबरा करि मता ngasi नुमित तरे नि सुजलकलब फावबदा पाबुं मिहाटपना खंगनबा लेरगा चल पुलिसना फाननबगे मो उरुरु लेरगा खोइथि थि हदबु पुलिस अमदी मिहाटपना खंगनबा चलबा पुलिसना खंगनबगी खोइथि थिबा अमना थिबा अमना लोटपा थिबा लोटपा सोइदनमकी पाबुं मरा लेबदुदि खोइ खुता तागनि खाले होय पृथ्वीदा थोलिबा थौदो वाथोकसिंग पुलिसना लोइसनबा ngomखिदबा अदुगा मिहाटपा थिबा खंगखिदबा केस क्या लेतबा सुनथि हदबु थिबा खंगखिदबा केस मसिंगा अनि येंगनरुरबदि पाबुं थिबा खंगखिबना ख्वाइदगी यामना हेना ले होय इबुंगो खोइना हाइबदुदि अचुम्बो ओइरंगनि अदुम थेंगनादना लेरबनि हारिबा इबुंगो मानि पाबुं अदु पाबुं ममानबदुबु कयाम लापना इबुंगो पंगलाप दि चटखिबो ओइरमदो मानदि स्वाइ सिदा तिनरंबा होरंबा ममानब सिंगोइबनि ना गायहाक हे थेंगनानिंगदना उनानिंगदना तौरिबा जानिदा होय पाबुं अदु मादि क्लासु यामना वांगना हाइबा तारेनि पाबुं को क्लास 10 अमदि 12 तसु मादि टॉप ओइरकलिबनि पुनमक सिंगसि तुंगदा मतिक चाबा मी मसुदुम ओइरकनि हाइजरिबा मागा खुइगो वारी सानाबदसु यामना कॉन्फिडेंट लाइक्रे अदुकी मतिक फग्रे हाइजरिबा इबुंगो लाए आदा कदाय वारी असिगी अरोइबा सरोक हाइयेंग ताविरसि Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai.
Hanana Tagacharing as again Inspector Tayai Lising Amaga Chanipan Sumna Hum Suba Tankak Taviri Pesing. Nasi Wari come the Weaver game. Wari Haying Aroi Rang Asi Luene to Loibeade Ari Sanarakan the Yada timing say had the Wari Chow Samson Basunga at the ex Samsalu Matam the Wari say Nictorian Giwari say Sunglo Loi Debo. My character Lucian the Basunga Yada Nictorian Ba Patan Hore the Warak Watem keep a sing Haitai. Warak Watem keep a sing, I don't know Warak Watem keep a gimatung the Gimas is Soga Lake Hiva. Ma Mokfai, Amuksoi, Amokfai Adubu Mokogi Mamma Panatama Kiba Wafam Sulay the Noko. A coin of Paisa Piru Matam the Wamacheram Tangangak de Hybrid. Hirak Patara get the Hirak Wayaram, Hirak Dev. Adukam Natam Tiramadu, 2 minutes like Hiva, Karino Harkanda, like Paxi the Warak Watem Bangamba, Kanglup Amalayava. Yam Tina Warak Watem Bangamba, Hybatai. And then a Langano Chumba Gidamakta di Karimta, Wabirugano, Chumba Ishidi, Maibu Pina Kayam Kup, Guina Kuptuna Tambangam Niga Hainavdo, Haitaiko. And then Yamna a chumba wari si the uchari si adone. Ngasagi lanja the Romita gi punsi adana police lakanda wafam amtang haijaba yagadra kain hayukan. Ngasai film go already mapuru roibaduga makubo ki reaction ji jeng laura dong. Adubu mawa sunglo lobi dabadu. Mawa sunglo aigi puroi si fatteba aigi kubok si fatteba noina haibiri badu ko. Aingonda sumoina sumaina ot kiba mayama. Adubu ai makoi kan khatloyeba. Adubu Makoi Fatabase Fatabasing as I Sanjana in Java Haidana. Makoina Fatabangak Torokpani Chingna Layreva. Adoredi Makoina Fatana Torokpase, Numit Aduda di Mahak Sung Tok Tokide, Supakidra by Purivase, Numit Asida di Mahak Tokide, Haibu Afamamakab, Manatam Kiev. Adubu Inspector Diana Haying Tazagadorina Tazaroidora. Police investigation the Makaka Ilaki do know the county. But among the Guina the Wari see Subsilla Kanda Mundugi, Waridugi Polo, Yamakakila Krehaitai. Hauzila Kadori Warisina, Mihat Padu Kanano, Karigi Halino, Haiboa from the name. And then a Kangho of a Sungta Tazad of a Wari Madahay Lakadoribra, Natraga Hana de Mayamna Kangli Kangli Tawam Lakadorira, Taminarakan the Kangminera, Si Pomnamak Tagacheri, Wari Sigisinosis Haivitai. Tap na hek chingkhalaga lijab taradi adum haiptai. Thank you so much. Sagachari panamag yaubiriba singa thengwada tabiriba mayam pomnamak. Ibema ningthokong tagachari Lalita yengkhom tagachari daga Sabir maibam tagachari nitolai tagachari Prabhat Nong Tomba Sudhagachari, Oza Jayanta Kumar, Tagachari, and the Stangana Oza Jayanta Kumar, Ohumle, Oramal. I Hanjalaga di Pakpaza de Kotungaban as on Pazara Kudani, Oza Jayanta Kumar, Kuchi the computer Ninogo, Kodro, Evasani, sing AI gets up manazan. Santilai Shram Tagachari, Mamanito, Miasam Tagachari. Pokri Mayum Pakurudin Tagachari, thank you so much. Dijendra Higurjam Tagachari. Quite the game Makok Luvudu Lurikon Tagachari Hanana, thank you so much. Hanana Tagachari, Yung Kaiba Melen, Oi Chenkakare, Naurem, Sana Tombi, Tokchom, it's a Mary Warmale, Yawirapa Tagachari, Long Jumps. Saning Kombi, Ranbirwang came, Guitar Sarang Tem, Hendi Laishram, Kong Kut Purapa Virabra, Kamai Tobire Tagachari Hanana Tado Ishana Sapam, Tagachari Hanana, Yabire Angobi, Devi Sagolvan Ima Angobi, Sosila Okram. Tagachari ko. Udre, mayams. Sengkat ki baso bari yaure. Usam Sony. Manamak
yaure ma'am. Thank you so much. Message yamna iba. Punamak sing haitare. Kumantem Rajendro. Thagachari ngasi episode fazai tapirak. Masigi wari se muk taana bona bada ko kapam chai chai ni tadana. Matau karamna fatraba kenogi character si kamai luisan doino masi am chingna halaga mayam su ta kan so oiramani gana khanba adu kana oiram da biduni haitare oiram da mi kop se karai wai deno hai kan magi no pidun hairak padu dane the inspector tan hoji bodi yes nangna lan da bani na hairamaga di chat khre ba do hayeng kari evidence ong phangok doino yum da gi sungthok thokki de haiban paduna thodo sida kamai na muk oiram ga doino yeng tari hayeng amo sangming phau thagachari thank you so much usam soni amuksu yawire anana thagachari oza Jayanta Kumar Pabung Sharat Kumar Sonia Oinam khangdre tai di udre Sana Hanbi Oinam thagachari thank you so much. Yamba yot lok thokre hauzik yamna fagatle mayam gi thokjan da gen takure tagachari Hindi Laishram anda ke donor miti phajana yawna ngamdong male ko donor mit ima saki oinam tagachari oinam na te da yumnam hai bani da oinam ngak tangai gi du da tagachari ipong gi oza yam ngaujaba oinam babu haitare ko yam nungsiba kodi oinam babu se oza babu haitare ko akoina class 4 5 6 haitare ko adai phawde dum u phangami aduga adugi matung 7 8 9 adai dadi u phangidre chap chal exactly chahi karam kanda laikidam no haibadum de ai gi oina ingonda knowledge leijate ozasi aduga ozasi di khoina ipom gaina tawbodo thainagi khoi ayam angang ori matam gi ne adana dai matam do uno thengna hoyi haitare angang khunok chadaba mayam ipom de am jawbane aduda nokpa khunok chadaba angang singdo adui maraktu da khoi su yaram dogjan dambo de khoi yawraga re ko namgi de khoi sidaida now I sanay ngang ori ngedo khoi mandop bamon mandop kai badu brahman mandop hai de mandap choi de mandop ti leite mandap hai bani de ko aduga adaida adamai tawduna keno tawje hai tai ipom ji sanay hoplen ga ba lantern ga do thalaga petromax kai bra aduga do thala sana ningsing hai tare oinam babu hai di lore oinam yam yaure so thagachari adana oinam ge ming palak pasa ina oinam babu oi kangu oirangone ta khanba angang oi de khangi ning sing ok wan lalita na maira pom asigi wari on thona fazakre gangba gi dialog sunu ngai ta pire thagachari thank you so much yam tomishna sanjanbam sonia oinam muso phagole oinam ma hai tare sonia oinam babu khangbi bro power comedian khambi bro what do you want it so thank you so much thagachari ma'am aduga koi punima si oinam ne madam se kedau khangu deno khangam gani adana madam benodeni khondram thagachari ado madam punima si oinam sonia oinam na ming som leibudu nungai bro ming do ko on thok pi be yadro isa gi ming de on thok pai bu ne nungai dena aisu Ibotomba Kumar na hara pai jiro khangti Ibotomba Kumar Facebook live to like video sing hemolata nang to jam says kita koirom now be thagachari thank you so much se Kamala ngom taga Subhash Chandra ngom thank you so much yawi wagi dama tuga Roman thank you
brother Thagachari Birender Loina Idrava Maitei became a follower Obiba Thagachari. Thank you. Sidagiri Karitare, Sayama, Kudol Tambagi Matamdo Mutare, Samadang Purpur, Tazaraga Purpur, Lucian of Honazage. Nasidi Tari Banong, though in a Taminarasi. Nong Sutarak Lani Swedena Tari Banong. Kudol Tamjari, Mayapunamo Taminasi, Ningon Mawa Hariba, Sumakumay Sumang Lila Dudagi. Wang libani atiyagom nang na Tengluba na churak ay shu Isaw toki tamoy da Parong asidi isaw se Isaw toki tamoy da Parong asidi isaw se Tengluba na churak ay shu Wang libani atiyagom nang na Nong lik na tuk labi hak chang ni Bara apamba nangi tu kong thaliba nong likna hang liwa hang missing thaglo tu kong iri hong lena chot labi hak chang si hong lena chot labi hak chang si ing la lai zana theng ta nau vi ku chuda khang phang khang de thamoy lep khinu nong su thamoy inoy karak le ing la ba lai jana theng ba da ing nu sina ai bu hong da ba mi pham ni ai su ing da ba pa mi ni ai si ta nau vi uri gom nang na Hariba nong si nang ni Chot li ba hak chang ai ni Ito na naibiyo ko nung si banang Mapokuding magtang hadap Pinoy bu Narampat na hinjagay Nung sinalom ringay Narampat na hinjagay Punsinalom ringay Punsilom ringay Lip labani nanggi Mapokuding Sakraba wasagni Hong laroy amu nang na aigi thawai ni
थाजबियो नंगना आइबु पाउखुम पिरगे वाहंग कयागे पाउखुम पिरगे वाहंग कया कयागे तालिबानु sunangni sotliba hakchang kaini वांगली बनी अतियागम नंगना थेंगलुबा न चुरकी आइशो Hanana Tagachari 90.0 megahertz lantok chari WAONG radio loina na Diamond TV ki program asida sarugya biriba amadi tabiriba sing punamapu Sabir Maibam Tagachari duga ibem chaning thojam asigi moderator roina thengwada yawbiriba moderator mayam se ani khawar maling asigi Thank you so much Sakming Pao thank you so much Lila si kharagadi chatpadi hore mayam se artist sing jam nungware lepa ki rang ne na khalaka na haukiba April gi tang 3 tagi haibatai chairauba khoi gaura chairauba haibatare ne gaira chairauba gi lila sanana ba Sem saduna laina kiba mayam punamak lepa kirang nungai taba thodo uma tholok padagi chap lepaga lakhi April 3 tagi May gi 3 phawada thama haibadare 3 tagi na ngasi muk 18 ngarang na handagi di khara khara lila chatpa hunare uduna hari basida lila chatpa khotpa tayatai soidina makki haunarak lagani haurak lagadi dam lila roima oibani na dama aikhoi su sanarakani haibadai sina artist sing siam lo matam da lei adana hek chaluraga su kare haini leipang na su yam no wana leiri ngai matam da na haini ngangbi dorimni do lo graba adugi khallagadi amuk su chatning da ba haitai Mewa tava ji pam de kana su mewa tava is ando artist hoi hauda ba sing na ding ang doi ni natra ado bu cha da ba dia de artist hoi ba sing sui mung manung angang sing loin lei ando na to pasin pham da su hek le haudra de awa ba oi haijari ba ado bo ai khoi gi di tangai fadana radio sima lei bani na law do no khong da na tv channel sima su lei bani na khara su dum yai da na ko Thank you so much mayam punamak pabayai paboi mina sing asigi damak tadi sandok sariba thorom 90.0 megahertz lantok sariba thorom asi loishin bagya ya ba luxury Diamond TV gi di makha na dumak satha zaki gani tek ta kai dena thengna mina si pabayai paboi mina si male bang yai fari sanale bang yai fari punamak po khorom jari WAONG Radio WAONG Radio WAONG Radio 90.0 Shatlare kang lup kaya pun lare etin pam more pum nama